ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯀꯧꯔꯥꯁꯦ ꯌꯨꯝꯗ ꯁꯦꯝꯖꯕꯅꯤ꯫ ꯄꯀꯧꯔꯥ ꯍꯧꯕꯒꯤ ꯄꯥꯔꯠꯇ ꯑꯣꯔꯤꯖꯤꯅꯦꯜꯗ ꯑꯣꯏꯔꯗꯤ ꯐꯒꯗꯕ, ꯂꯩꯗ ꯍꯧꯕꯅꯤꯅ ꯄꯀꯧꯔꯥ ꯃꯥꯟꯗꯕꯤꯗ ꯇꯟ ꯃꯥꯟꯁꯤꯜꯂꯛꯄ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯃꯌꯥꯝ ꯇꯝꯃꯤꯅꯤ꯫ ꯍꯌꯦꯡ ꯍꯣꯇꯦꯜꯗ ꯐꯝꯃꯁꯨ ꯀꯥꯟꯅꯅꯦꯅ ꯂꯥꯏꯐ ꯏꯁꯀꯤꯜ ꯇꯥꯅꯕ꯫ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯁꯤꯗ ꯄꯥꯟ ꯏꯔꯣꯟꯕ ꯑꯃ, ꯑꯗꯨꯒ ꯉꯥ ꯑꯃ ꯇꯥꯎꯖꯔꯦ ꯇꯨꯡꯍꯟꯕꯤ, ꯑꯗꯨꯒ ꯁꯤꯗ ꯄꯥꯛꯅꯝ ꯑꯃ, ꯑꯗꯨꯒ ꯁꯤꯗ ꯏꯀꯥꯏꯊꯕꯤ ꯀꯣꯠꯅꯕ ꯈꯥꯃꯦꯟ ꯑꯈꯥꯕ 2-3ꯒ, ꯑꯗꯨꯒ ꯁꯤꯗ ꯉꯁꯤꯒꯤ ꯄꯀꯧꯔꯥ ꯌꯨꯝꯗ ꯐꯖꯅ ꯊꯣꯡꯊꯔꯦ꯫ ꯑꯣꯀꯦ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ꯫ ꯑꯍꯥꯟꯕꯁꯤꯗꯤ ꯄꯀꯧꯔꯥ ꯃꯇꯨꯝꯁꯦ ꯍꯥꯎꯋꯦ꯫ ꯃꯆꯤꯟ ꯊꯤ ꯍꯥꯏꯅꯤ, ꯈꯨꯍꯥꯎꯁꯤꯗꯤ ꯐꯖꯔꯦ꯫ ꯄꯥꯟ ꯏꯔꯣꯟꯕꯗ ꯃꯌꯥꯡ ꯃꯇꯣꯟꯁꯤꯗꯤ ꯇꯨꯡꯍꯟꯕꯤꯁꯤꯗꯤ ꯃꯥꯏ ꯎꯕ꯭ꯔ ꯌꯦꯡꯉꯣ꯫ ꯄꯀꯧꯔꯥꯁꯦ ꯀꯣꯠꯊꯒꯦ ꯍꯣꯔꯦꯟ ꯉꯝꯗ꯭ꯔꯁꯨ ꯅꯤꯡꯊꯤꯅ ꯂꯦꯝꯅꯕ꯫ Beson paknamnya.
ꯄꯥꯟꯖꯥꯒꯦꯅ ꯈꯟꯒꯠꯂꯛꯄꯁꯦ ꯑꯗꯨꯝ ꯂꯣꯛ ꯊꯨꯡꯗꯅ ꯉꯁꯤꯗꯤ ꯇꯧꯔꯦ. ꯉꯥꯒꯤ ꯃꯔꯨꯁꯤꯗꯤ ꯇꯨꯡꯍꯟꯕꯤ ꯑꯣꯏꯖꯔꯁꯨ ꯈꯔꯗꯤ ꯌꯥꯎꯔꯤ. Giang này giảm nằm đó. Ngagi marusi yang udah diko mukbang tadi bidai lau gini pay tadi lah. Điểm sao kita hấp throw Ini banyak sadar ya. Kita angkat dong. Ya. Thank you. Saksi amat selaka ngambram dia enggak pakora ga si sa ba kaw re da pani rom da lupi na
Sungguh kendala. Pokoknya tangguh kagak. Marut pamoy, mesan ba. Bằng đầu là phun xịt ra. Burung baku lục thô ra mình rõ mà Rapi kan ya. Nah, sao thì thu dần bây giờ đi mà tầm đi mang à.
Ini dia sangat bentar ba. 17. Jadi program itu melalui selera. Nào đó mà làm sao luôn đấy hay để sao tôi quay tôi này hay để mày ăn được sân cái ok mày làm nào video chỉ muốn ngoài bị bất tài cái thì đuổi vào phong tìnhอย่างเดียวaduga mày làm là sa hành ba aduga soi cái bàn cái bậc cái ao aduga số comment da mày làm là tham bi ra mông aduga cái thì mày làm mà thành những oai rồi video mà đã quay ấm hẳn là thiền nam mình sẽ mày làm bye bye